Lenga ke school gi oja singna masagi oijaba thiduna amadi lenga ki mai sang singbu namthana ba hotnarakliba oja singda lenga na thubada miteng changadabani amadi Chennariba oja singna masana khangna lepkadabani karigumba Manipuri Students Federation MSF na thengnaba thoklabadi masana tekchak sing pugadabani haina MSF ki president Hizam Rosana Fongdokre ngasi kwa kaithal tidim ground gi mayoknabada leiba Federation asigi mayai loisangda pangthokiba pawgi mifamda Hizam Rosana makha taraduna Department of Education S na hokiba lisingani kunithoi gi October 10 da thokiba Gerald amagi matung ina Central Civil Services Conduct Rule 1964 Sub Rule Clause 1 gi A amadi Sub Rule Clause 2 gi matung ina lenga ki loisangda thabak tawriba amatana mangjongna lengaktage ayaba lawdana phongna natraga lona lalon itik amadi natraga ama hekta da thabak tawroidabani haikhiba wafam su laikre Right of Children to Free and Compulsory Education Act 2009 Section 28 amadi Rules 15 Clause 1A CCS Conduct Rules 1964 singda yauriba provision sing ngaktana leiriba oja singa sege mathakta lengakna yengsindana leigadawribra haina hangki masida natana lengak asina ngasi fawbada asoiba system amagi makhada chalairiba maisang sing asigi mathakta miteng changlaktaba lanai miyoi kharana lanai gi oiba mawongda school lingkhatnabagi wakhalda miteng thamduna Education bulanai gi oiba mawongda onthorakli amadi lengaki leiriba mahisang singbuna fagatnaba yengsinbibagi mami taraktaba maramna leiriba oja kharana magi thokpa tawhanduna leirakpadagi lengaki school singda Mahi masing tambagi chang nem tharakli miyamna pambagi chang hantharakpani haiki Private school na masing thingamdana hengalakpa aduga lengakna su masigum system asida yengjanbagi mahutta senjau pipe na hangibi school sing institution sing da hena ko sumsal laga hena maduda hena focus piraga thabak torpasi akoi khudimaki laibak thibani lengaki mahilo sing ngom sidare habase machine su mayek sing laraba khudama mani maduna ekoi school to biriba school founder singda lengaki sigumba aja sing yauksen mara haibadu ajana munita to bigadoni aduga coaching institution akoi mafam khudimakta hangiba sing asisu yengsin biraga koi lengaki aja sing yauksen mara masida yauragadi masida to gadongne habasi government ki notice amadi memo office memo the mayek sing na palabani masi violate tawragadi government ngasi bokta yengsinbagi mami tade masi notice ka thoga office memorandum ka thoga thambagi magong oiragadi masigumba gi thabaksi tawidabani